अहानबदा मरुओइबा पाउ पिजरी सखंगदबा खुतलाई पाइबा सिंगना उख्रुल जंक्शन द लेबा दुकान अमदा बॉम लंगसिंदुना पोखाई हनख्रे मियोय मंगाना सोखले गवर्नर सुश्री अनुष्या उइकेना लेबाक अमा चौखतनबा होटनबदा एजुकेशन अचौबा थौदांग लवी हाइख्रे ड्रग्स सिजनबना सोसाइटी द पीरिबा चैथेंग असि कोकनबा लेंगाकी अकनबा थौसिल सिंह महै तंफम सिंगी ओइबा चटनपथाब अमा लेंगाकना सिल्लगनी हाइना एजुकेशन मिनिस्टर टीएस वसंतन फोंदोख्रे क्रिस्टियन सिंह द मखाताना अवाबा पीरबदी तुमिन लेथोक्लोय हाइना ऑल मणिपुर क्रिस्टियन ऑर्गेनाइजेशन अमकोगी प्रेसिडेंट रिवरेंड एल साइमन राउमाइना हाइख्रे अमदी मैतै क्रिस्टियन की लुचिंगबा तखेलंबम रामानंदा ngarang numidang mahakna मैतै लाइनिंग लाइसोंदा करेमनना हाइखिबदु लाले हाइजख्रे संगांग बैप्टिस्ट चर्च नसु सेंगदोरखली मयाम खुरमजरी ममी टीवी की प्राइम टाइम न्यूज मीटिंग ताबिरिबा पुंगनमकपु तराम नोकचरी होजिपाउ संदोकना पिजरी लेबाक अमा चौखतपदा एजुकेशन दा चौबा थौदांग लौरी मरम अदुना महैरोई सिंगना रिसर्च एक्टिविटी दा अहेनबा मिचेंग थंबा अमदी ओजा सिंगनसु अहेनबा मिचेंग चंगबगा लोइनना महैरोई सिंगबु लमजिंग लमताक पिहनिंगबगी वाफम मणिपुर की गवर्नर सुश्री अनुषा उइकेना फोंदोख्रे वाफम असी ngasi igno regional center imphal na sinduna north aoc da leiba asha jain complex da pangthokiba gandhi national open university igno gi contract taruk lak suba convocation amadi igno regional center imphal gi oina taraga mathoirak suba convocation gi thoram da athoba mithung gi oiba warol piraduna governor susri anusha uikena haikhibani mahakna haikhi leibak ama chawkhat pada education haibasi tangai fana changdraba yadraba potlam amani education bu yokhatuna igno na chahi lisang sitna open learning gi khudong chaba pibaga loinana mahiroi singda matik chaba quality education fanghanba ngamli convocation gi numit asi mahiroi singi oinadi yamna nungaiba numit amani numit asina mahiroi singna hotna jakhiba adugi mahai fangba numit amasuni mahiroi singbu afaba mahiroi oina semgat pada amadi lamjing lamtak pada oja singi makhasu yamna ponli hainasu fongdokhi Igno Regional Center Imphal gi oina taraga mathoirak suba convocation thoram amasu oidiba thoram aduda Igno Regional Center Imphal gi Director Dr. S. Dylan Singh, Assistant Regional Director Dr. O. Jayalakshmi Devi su DICE member oiduna saru yaki. Panba yabadi ngasi Bharat ki oina Igno dagi mahiroi lak aniga lising humfudra manga henbana mai paktuna certificate sing India gi President Draupadi Murmu amadi State Singh gi Governor na luching laga khutsinari. Manipur gi oina punna mahiroi listing amaga chamaga yankai yauri. Drug-free society amagi damak school sing the drug preventive measures campaign chathargani haina Education Minister T.S. Vasanta Kumar Singh na fongdokre. Wafamasi ngasi DM College of Science ki Central Hall da Advances in Allied Healthcare Sciences haiba team da DDU Kausal Kendra Dhanamanjuri Community College amadi DM College of Science na khutsam naraga pangthokiba ani suba second continuing medical education CME gi thoram da President ki warol piraduna fongdokhibani. Minister na makha taraduna hai hauzik lengak asina changsiliba war on drugs campaign da siga health issue ga mari lenei khwaidagi dangerous mine asi teenager sing da lei aduna asigomba laichugan ba drugs asi chadana ba chaning dana ba hotna ba tangai fade naha sing na drug chadrabadi market later duna drugs ki issue asi loisilakani maram asina school khuding makta drug preventive measures campaign chatharagani haina minister na fongdokhi. Most of the politicians in the state were called Ozas because from teaching profession, like I say, Praja Miyamna, Vyavharta, like I represent the view na herga MLA lepaktana, MP lepaktana, aduki matik Ozasing se
any person of respect, we say Oja. So therein lies the answer to our future, our students in say Ozas, if we give them their due, if we give Ozas, all the teachers, what they should get, proper, adequate, facilities, otherwise the students who are 100% of a future, have a bright future ahead. I think it's we can have more interactive sessions in one of the future. Thoramasi, Medical Health and Family Welfare Minister Dr. Sapam Ranjan Singh na Chief Guest ki warol pidadudna Fongdokibada, Mioi Basi, Nadabadi Yaroi, Sel Changdana Miamna, Layang Hanbasi, Lengak Asigi Kwaidigi Maru Oiba priority ni. Hidak Hong na Fanghanba Pharmacy Sing, Hospital Sing da Thamnaba Hotnari, National Blindness Control Program gi Makada, Manung Hanjinba Manipur gi Mafam Sing da, Leiba Yauna, Mit Lem na Laying na Bagi Tavak Paikat Naba, Torang Lokatle Haina Fongdoki. I'm stressed over the sea. But the out-of-pocket expenses by the people who are sick, that is our top priority. The first thing doctor phase diagnostic portions. Sigi phase sigi but then Prime Minister Hidak almost 90% handana yonba pharmaceuticals hospitals Thoramasi, the Professor and Rajmohan Singh, Vice Chancellor, Danamanjuri University, Manipur, Dr. Davali, Managing Director of Bhavina Healthcare and Hospitality Industries Private Limited, Professor M. Bhuvaneshwari Devi, Principal, DM College of Science and Dean, School of Sciences, Samadhi, Dr. L. Hemchandra Singh, Head of Department of Geology, Danamanjuri University, and Director DDU Kausal Kendra Guest of Honor, Oinasaru Yaki. Thoramgi Manung Channa, Dr. Sapam Ranjana, DM Community College, Medical Laboratory Technology, Laboratory Fruits and Vegetable Technology, Laboratory Amadi Classroom Danamanjuri Community College, DM College of Science Danamanjuri University Gitongan Tonganba Room Ahumsu Sangadona Mahiroi Singda Kutsinaki. Ngasi numidang pung taruk makhairom taba matamda Ukrul District Police Station gi manung chanba Ukrul Town Giveu Land Junction de leiba dukan amada masak khangdaba MNRF ki lanwi sing oiramgani haina chingnaba singna dukan amada bomb lang sinduna pokhai hankrei thodok aduda mioi manga soktuna Ukrul District Hospital da laikana krei soklaba mioi singadugi manung da mioi ani fibam lurakpadagi Imphal da pukrei Police tagi fangba paugi matung ina di bomb adu makhan store haina khangnaba grocery ki pochai yonba dukan gi mathakta taduna pokhai khibani hairi thodok adu thokraba matung police ki kangbu singna changsin duna thizin humzin bagi thabak chathari hairi hauji faubagi oinati chapchaba pau fangba ngamdri Ngasi ayuk pung taret makhairom taba matamda Special Police Commando Unit Khabaisoi ye OC L. Vivekananda Singh na luchingba Thobal Police ki nupi police yauba team na Thobal Awang Laikai gi RPF PLA gi langmi ama fare hari faraba langmi adugi maming Khoirom Ratan Singh chahini fuga mapan apokpa KS Garu Singh kawi Nongpok Floremba Mayai Laikai Thobal District tagini hari Mangondagi mobile phone mari amadi atay potlam khara fangle hari Mahapu achamba wahang pahong chathabada hana KCP Badagi PLA da Yaropani Haiba Kangbangamle, Makataba Wahung Pahongi the Mak Thobal Police Station da Kutsina Kray Haidi. Nakalama Romda Ngasinung Tilpung Aniga Minitara Rom Taba Matam Dasu, Imphal West District Police Commando Ge Kangbuna, Gari Huran Bada Chenaba Mioi Amasu Masagi Lekai Dagi Fabangam Le Hari, Farba Mioi Adu Lilong Haurebi Makha Lekai Dagi, MD Dawood Khan, Chahikunga Matoi Apopa Alhas Mahamud Khan Kawi, Mahakt Mamang Thagi Kunga, Nitoiga Kuman Lampak Tagi KTM motorcycle Huran Bada Chenaba Mioidi, Mangondagi Maruti Swift car registration number WBO2A G3031. Amadi phone amasu fagatli hairi.
Manipur Theatre asi mapangal sontharakpa kuirakle theatre workers singna matam leiringai hotnabiu haina Dr. YUMNAM Radeshyam Singh na phongdokre. Wafamasi Manipur State Kala Academy na chahi yankai surakpagi thoramgi mari leinana kuntraga mathoi suba All Manipur Drama Festival lisinganiga kungani thoi kunga humdoi haudokpagi thoramda MLA na phongdokhibani mahakna makhata na hai Manipur State Kala Academy gi festival asina theatre workers singi common platform pi batanatana Manipur gi cultural heritage asi yokhatpada amasung Manipur theatre na malem gi fambakta pukhatpada tengbang ama oiragani art form asi ngasi di sitharakle bhavok Watlakle, Masibu Karam na mapangal kalhangadagi haibagi Kanaba Matam Hendorakle. Matam Lighting theatre workers sing na Kana na biu haina MLA na appeal toki. Mahak na makata na hai lengak na artist singi tengbang haudokto na artist sing hingna ba amasung art form singbu kanna ba hotna ba hokre. Masigi matakta cultural policy mas semba hore taubutabu expert singi motta na ba hotna bada thindari. Adubu athubada chatna ba yaba cultural policy ma puthorak lagani. Manipur State Kala Academy asi chahi yankai fare adubu festival di kuntraga mathoi khak ngairi. Festival asi na piriba kana ba singyeng laga chahi gi lepta na hotna biu haina. Manipur State Kala Academy da Dr. YUMNAM Radeshyam na appeal tauki. Manipur the theatre gi magi mapangal si yamna sontana leba matam yam sange theatre si sitharak patona tawre mipum kudimang na theatre worker kudimang na aikoi loina khangi adubu yamna seriously thought ama piba discussion tawba basida suiriba walibam si nainarga karam hai tawdana babu phaba yagadage Hairiba Manipur theatre si mapang kakantara bhabok ngaba theatre ama ohenba yagatagi habi khanna bi matam du hento khidawre masi aikhogi theatre gi aikhogi workers sing dreamers sing na hujik matam lairinga sida khana biu habi wafam sima appeal tawjage Tragamathoi Suba All Manipur Drama Festival Lisinganiga Kungani Thoi Kunkahundoi Dokpagi Thoramda Sri L. Brajam Mohan Singh Manipur State Kala Academy Awarded Chairman Subcommittee Theatre Amadi Sumang Lila of Golden Jubilee Celebration MSKA na Thoram Mapu Oina Saruk Yaki. Tha asigi Taragamathoi Fauba Chathagadava Festival Asida Lila Kangluk Mapan na Saruk Yari Loina ngasi Ahoba Numita Manipur Dramatic Union gi Chahi Taret Kuntakwa Utki. Lila asi G. Joy Kumar Sarmada Iraga Hizam Shamdhani na Lamjing Lamtakpani. Christian Singda Makhatana Awaba Pirabadi Tumina Laithok Loi Haina Ngasi All Manipur Christian Organization Amko gi President Reverend L. Simon Raumaina Ngasi Major Kulda Laiba Manipur Press Club Ta Paumi Singa Unabada Fondokre. Reverend L. Simon na haiki haukiba March Kunga Tarukta Sagang Bazarda Reverend Takilambam Ramanandam Maitena Haikiba Warol Singh adugi video clip matek ama social media da thagalakpadagi viral oiduna dharma singi marakta yengthinaba ama thorakpa amasung Reverend Takilambam Ramanandam Maitegi punsida aki akhang thorakpada natana punsida temsin narakpa asida amko gi maiki dagi yamna thamoi sokna nungaiti asigumba dharma gi yengthinaba si amuk hanna thoktana ba hotnaminasi makhata na karigumba furup amana Christian Singda maran thangjinduna awaba piraklabadi amko na tumina leithok loi loinena mari leina mafam da wakatuna achumba wayal fangnaba chatlagani Dharma gi yengthinaba si hengalaklabadi Manipur gi apunbagi saktam da kairakpa yai amadi Manipur gi CSO singna apunbagi saktam kaiba yaroi haidub na kathopaga loinana changsileba khongjang singasi fagi tahalakpa suyai maramasina Manipur government na su intervene tawbiduna irang thoktanaba mathau taba thabak sing paikhat piyu haina lengak ta appeal tawjabaga loinana iramdam asida khundaminariba furup amasung hingminariba pumna na amana amagi pukning sokpa yaba karigumba amatta tawbidana ba makhatana appeal tawzari haiba wafam asi
makha tana thamlakli Manipur gi apunba Christian Singhi Sangstan oiriba amkona Manipur da leiriba jati furup pumna makpu ikai khumna jai amadi kana amatabu hanthana yengba leizade amadi dharma ataina su aikoi busu ikai khumna bifam thoi haina fondorakli Asigumba dharma gi yengthina ba asi amuk hanna thokna na ba hona minasi makha tana karigumba furup amana Christian Singda maram thijinduna awa pirak labadi ampona tuminna leithok loinana mari leinaba maphamda wakatuna achumba wayel phangnanaba chatlagani dharma gi yengthinaba asi hengalabadi Manipur gi apunbagi saktamda singnarakpa yai Manipur gi CSO singna apunbagi saktam kaibi yaroi haiduna kathok paga loinana chaksaliba khongjang asi hagi tahalakpa yai Mamang thagi kunga tarukta Maitai Christian gi luchingba takhelamba Brahmanandana Sagang Baptist Church na sinduna pangthokiba outreach gospel thoram amada sanamahi lining amadi Gauria lining ga tatna thana yadana sisinariba Tyrel bu yamna karem kathaina ba mawongda Tyrel mak paiba dongna tin sikhibagi thawong nakal kayadagi MP Rajya Sabha ningthau leisem basana jawba yauna amadi lup kayana kanna yaning daba utkraba matung ngarang numidang pung tara rom taba matamda T Ramananda masana social media gi khuthangda mahakna haiba amadi tawkhiba thawong adu masana lan khre haijakre iramda masigi bible imaibel maroina mitei praja singna yamna waroba nuaitaba aina dharma bu shittaba nat bu shittaba gumna khanki masigi dong te shu yam nungai jade thoidog hendogna ikhoigi MP shoi biriba ening thau sana jawbana shu magi thamoi sokna nuaitaba phongdoruk budu ai थेंगनजरे मधु बकांद याम नुंगाइजते तसेंगनमक आई जातिबु नुंगसिजे नानपु नुंगसिजे उसित थोइदब करिसु लेजदे कम्युनिटी अमतबु जाति अमतबु धर्म अमतबु सिंगनब करिसु लेजदे नमितुदा आई नंगांगबुदु तसेंगनमक जातिबु नुंगसिदबदगी nganखिबसु नते मधु सोइखिबदुगिदमक आई प्रजा मियामदा इरेजा सिंगदा थोइदो हेंदोकना इनिंग थौ सना जावबदा माप तो बियु हाइना मीडिया की थोंग दाई माप निजरी Amaromda March kunga tarukta Maitai Christian gi luchingba takhelambam Ramanandana Sagang Baptist Church na sinduna pangthokhiba outreach gospel thoramda haikhiba wafamadu Christianity bu pamjaba kom gi furupta direction pibani haina Sagang Baptist Church evangelist akhup kom na ngarang Sagang Bajar pau gi mifamda paumi singda haikre Ramananda gi speech adu Christianity bu pamna chachaba kom furup ki marakta amaga wakhal taminaba pandamda haikhibani haina lawi haina akhup kom na paumi singda haik Miyoi kharana takhelambam Ramanandana numit adu da pikhiba asangba speech adugi manungdagi atenba speech khara khangat laga social media da miyoi kharana upload tawrakhiba adu yamna laibak thibani Ramananda bu maral sinaba hotnaba haina lawi haiki akup komna hai numit adu da Ramananda na pikhiba speech adu community amata da direction tawba leite mahaki speech adu sagangi Christian chatpa miyoi singbu achumba Christian oinabagi damak haikibani haiki Akhop komna lamdam asigi miyamda appeal tawraduna Ramananda da lana maral sibiganu Ramananda gi numit adu da pikhiba speech adu miyamna munna tabiraga karine haikhibadu khangdokpiyu aduga mari leinaba singna thodok aduga mari leinana community amata da blame tobiganu haina appeal tawki Amaromda mamang thagi kunga tarukta Maitai macha takhelambam Ramananda kauba Christian lining chatpa miyoi amana sangang Baptist Church na sinduna pangthokhiba thoram amada sanamahi lining amadi Hindu lining chatpa miyoi khuding makna mi ama shiba matamda thongalda mai oklaga imungda changdringaida taren manana ising khikpagi chanabibu numit aduda takhelambam Ramanandana thoram aduda thamba leibu satlaga taren khikpagi mawongda matin situna karem kathaina khiba thawongbu maitai inat semgat lumna akanba mawongda yaningda bafongdrokli lup adugi cherol amana hai takhelambam Ramanandana media gi kuthangda lale ngakpiu haina sengdokliba wafamasi function amada ngang khibagum miyam tinba mafam amada sengdokpiu amuk hanna maitai macha Christian lining chatkraba singna maitai lining amadi chatnabibu hunduna ngangbiganusu hairakli
State government na Segulal Misau Misi asi NIA da thigat na ba sinaragani hairakpadagi Segulal ge asi bahakchang JC amasung imung manung na ngasi ayuk aroiba mathau mangam pangthok na ba rimsmok tagi lokre. Joint Action Committee JSC on murder of Segulal Misauna Chief Minister Nongthombam Birenda Mihat asiga mari leinana crime toba mioi singda zero tolerance thambagi firepu thagatpa fongdrakli JSC gi convener na thadorpa cherol amagi matung inna CMN Birenda achepa firep amaga loinana Segulal Misau Mihat kamari leinana Mihat asi National Investigation Agency NIA da sinaduna Mihat asigi langla langjin athuba matamda thidok hangani hairakpa asimak state asigi oina matik chaba leader amagi magun Hari Mihada Sigamari Lainana Awaba Taraba Imung Manungi Maike JSC na Mihata Sibu Yaning Daba Utuna JSC na Lokat Kiba Kongtang Kuding Makta Saruk Yakiba CSO Sing Maruina Thadau Community Thadau Inpui TSA TWA Amasung TYA Singbusu JSC na Thagatpa Fongdrakli Cherola Sinahai JSC ki Kongjang Singda Sagat Lakiba Public Sing Kangpokpi District ki Manung da Lairiba Institution Amasung Private School Singi Mahiroi Amasung Staff Sing CSO Sing Sadar Hills Private Schools Association Village Authority Sing Amadi Modbungi Kunja Sing na Chokthaba Laitana Mihata Sige Chumba Wayal Ama Fangnabada Support Rakhiba Sing Adubu Thagatpa Fongdrakli JSC na Su State Asigi Law Enforcement Agency Singda Achoba Thazaba Ama Thambaga Loinana State Government da NRFM Natraga Mihat Aduda Cheneriba Miyoi Sing Atubada Faduna Logioiba Cherak Piba Ngamgani Haiba Thazaba Thamli Maramasina Government na Piriba Assurance Asi Thazaba Thamlaga Thawai Draba Segulalgi Asi Bahakchang Asi JSC Amasung Imung Manung Nangasi Lauduna Mahaki Mathau Mangam Pangtoklagani Hairi Students Union of DM College of Commerce na Hauzik Oiliba College Asigi Principal Asi Lauthok Trabadi College Asi Matam Kaktana Thingzilagani Haina Lauthokre Mahiroi Lupasina Hauzik DM College of Commerce ki Principal Oiliba Dr. Asem Nabachandra Mahaki Principal Oiliba Post Asidagi Thengthadana Mari Lainaba Authority na Lauthokadabani Mahakasi Matik Chadaba Mahiroi Singi Yaifana Bakhandaba Principal Haina Charge Tauraduna Mahiroi Lup Asina Anoba Principal Ama College Asida Tharak Trifauba College Asi Matam Kaktana Thingzilagani Hari DM College of Commerce Complex the media person Singda briefing perioduna General Secretary College Students Union Ngangbam Erishna Hai Hariba Principal Asina Maram Oiraga College Asigi Hauzik Laiba Fiba Masi Noma Nomagi Soksin Lakpa Hendakle Principal Asigi Makhada College Asigi Administration Fail Oirakpa Maramna Mahiroi Singna regular Oiba classes Sing Yauba Fangdre Haiki Erishna Makhata Raduna Principal Asina College Asigi Achoba Posting Control Tauduna College Asi Ningthina Mathau Tohandre Additional courses Sing College Asida Hapchin Labasu Classroom Matik Chana Laitabana Mahiroi Singda Khudong Chadaba Kaya Mayok Nahale Hiramasigi Matang the State Asigi Education Minister Vice Chancellor DM University Commissioner Amasung Director Education Kayarak Hanna Wakat Kiba Laikre Adubu Hauzik Fauba Action Amata Lokat Piraktree Haiki College Asida Matik Chaba College Amasung Mahiroi Community Singi Yaifana Bakhanba Principal Amathaba Mathautare Maramasina Mari Lainaba Authorities Singna Matik Chaba Anoba Principal Ama College Asigi Oina Thaviraktree Fauba College Asi Matam Kaktana Thinglagani Haina Arishna Fongdoki Imphal dagi Mauget Faubada unauthorized checkpost kaya Lairiba Amasung Forest ki official Singna Transit Pass GP Kakpa Amadi Lengoi Puraga Lakliba Lambi National Highway Asida Gari Thoriba Drivers Singna Thengnariba Asiga Mari Lainana Manipur Drivers Association Senapati District Truck Owner Association All Manipur Gorkha Drivers and Owner Association Senapati District Truck Driver Union ge Apunba Mifam Amana Home gi Charsu Puriba Chief Minister N Biren Amasung Forest Minister Unana Bawareb Laure Haina Senapati District Truck Owner Association ge office ta pangthokpa pau mi singa unabada Senapati District Truck Owner Association ge spokesperson Adhari Mauna Paumi Singh da Fongdokre Tongan Tongan ba Association Singh asigi luching ba sing yauna pangthokiba Paumi Singa unaba adada Adhari Mauna Makhatana Manipur ge development ki thabak thoram kayada Manipur da fangliba lengoi sisinda ba yada badagi mapandagi ahing nungthil naidana lengoi puraklingai tanjada haukiba numit kharani gi mamangda lengoi purapa truck ama fazinduna modbongda thamliba asigi maram pivinaba mari leinaba authority da haiza khrabasu ngasi fauba maram amata pirakpa leitri
Fazin Kiba Gari Tadorok Pasu Latri, Modbung the Fazin Duna Tamliba Trakasi government ki TP su Kaklam Le Adubu, Tadorak Nabagi Matam Pidana, Fazin Duna Tambasi Yaning De, Atuba the Tadok Piu Haina Fongdorok Pagaloina National Highway Asida, Tongan ba Port Puduna Chain Liba Gari Singi TP Kakpada, Forest ki official Singna Net Yadre, Natragat Tumkre Haibadagi, driver Singda Waba Kudong Chadaba Kaya Mayok Nahale. Masi Toktanaba Mari Lainaba authority na Yangsin Biu, Natrapadi Gari Chatpa Ngamloy Dabagi Fibam Soidana Lakpa Yai Haina Fongdorkli. Malem apun bathang ta mahikol matam gi nifu suba foundation day gi thoram ngasi Imphal West leiba JN Manipur Dance Academy da pangthokre thoram adu da JNMDA gi director Pukrambam Vilashna athoiba mitunglen retired principal Dr Mangsatabam Lokendra na thoram mapu loinana art and culture gi deputy director G Dharmadesh Sarma State Awardee Atokpam Ozendro Maite Amadi Manipur Cultural University ke Assistant Professor Makhond Mani Mangsabana Akhanaba Mitunglen Oireduna Saruk Yaki Foundation Day asiga mari leinana matam gi former president na iba thangta gi hawrakfam haina mingthonba lyric amasu thoram adugi chief guest oiriba Pukrambam Vilas na fongdoki lyric asi ibada chawrakna chahi kunrom changki amadi masibu inaba hotnabada awaba kaya oiki haiduna Guru Rosen Longzamba na aibagi warol piraduna fongdoki Mahak na makatana matam na chahi lisang sit na thang tabu yokat na bagidamak laukhatuna lakliba thodang singkaya amasu paudam lakhi Hobada matam na dasing masi amli reba sansala mani koigi laigi reba tukraba koigi waza yeming oina panjaraba da waza heramot adagi waza nodia adagi waza thapal hainiba maming leiga waza singasina sok lising mga samapan koigi marfu humdoi sida khatpiramman aduga marfu humdoi sida khatpiram marfu mga sida koigi sta tawga haiba sangsang asi waza singsina koigi tek tawga linkhatpan adudagi haujikna kamai tawge waza singje loi thukra matungdadi aikoina man koina satharakpa paringado kaidana ba ngasisu masamana aiba koina khatana adu sathauban Foundation Day thoram asigi formal function loisin baga iroinana makhal makha kya gi cultural programs kya matam gi satra singna utkhi Arunachal Police ki achoba mai pakpa operation amada state asigi khonsa jail dagi haukiba March kunga taruk ki numidang wairamda jail aduda guard tariba constable ama nongmaina kaptuna hatlaba matung amana sokhan lamlaga jail adudagi nanthokuna chen kheba lalholob NSCN ke Nikki Sumigi under trial self style private Roxanne Homcha ngarang faba ngamkhre hairi SP Tirap Kardakriba Notice Life ta Fongdora Kibada Roxanne Arunachal Pradesh ki Tirap district ke Manung Chanba Bogapani area da lotuna leire haibagi pau fangbadagi Arunachal Police ki team ama mafam adu da changsinduna thiba humbagi thabak chathaba mahak fabangam khibani hari panbayai numit adu da Roxanne Homchaga loina ba mihat pagi maral conviction pe khraba jail adu da leimina ba tipu kitnya ko ba accused asisu jail adu da gin nanthokuna chenaba hona khibani adubu chenbangam khide police na Roxanne Homchana numit aduda jail da duty tauriba IRBN ki constable Wangyam Bosai dagi munduna Wangyam Bosai bu kaptuna hatkiba AK-47 series rifle amasung maru sing recover tawbangam khre hai Rims ki authorities singna Rims da thabak loba matamda Saddle Tribe ST Singi Reservation norm singakte haiduna yaning taba utuna All Travel Students Union Manipur atsumna lakliba April mari gi ayuk pung taruk tagi numidang wairam pung taruk fauba pung taraga nithoi gi state pumbagi shutdown tawgani hairi Atsumgi Department of Information and Publicity na Tadorpa Cherol Amanahai Atsumna Rims authorities sing the reservation norm sing ningthina ngak naba amadi LDC recruitment result semdok naba ultimatum piduna khongchang changsin lagani haina lauthokiba laikre Cherol Asinahai Rims ki authorities sing na DOPTS ki office memorandum na piriba reservation quantum ST gi oina chada kuntraga mari pigedabani haibasi khangna lisingani ga manga dagi hauduna Rims ki authorities sing na travel singi Rims da thabak matamda famfam tokpa reservation gi chakthung sing matpiduna lakli maram asidagi atsumna hairiba pung taraga nithoi gi oiba state pumbagi bandasi lauthokhi bani bandasi chingi lamdana khara hena kangani band manung da emergency gi service sing komthokani amadi miyamna bandasi sogapiu haina appeal tawri ZUF ke Ministry of Information and Publicity Jingo Nguibana Thadorpa Cherol Amanahai Nagaland Parent District ki Jaluki B Khuldagi Candy
chang apokpa laikhidraba kaingamna sasinaba jenchui kamaigi makhada leiba ZUF thadok lamlaga asengba lalholup ZUF ta changlakpasi lalho lanmi magi achumba khongthang masak khanglak tabagini haina lobaga loinana comrade Candy changna notice the leiriba ethnic furup singi right sing fangnaba ZUF na changsil liba lalho khongthang asi masak khangle aduda magumba lana lamjing khraba comrade sing ZUF asi changlak khigani haiba gi thazaba su leiri hairi Cherola asina makha taraduna ZUF ta nauna changlak khiba comrade Candy chang handakta Jensui party gi regional 10 ki officer RTO oina thau puhan khraba mioini Candy chang na ikoi kuitringai da Manipur government amadi India government ka cessation of operation gi mingda tripartite agreement tauna khraba Jensui kamainat luchingba gang asida join tau khibani Candy chang na phongdorak khibada Jensui kamai gi gang da yauriba CR gel liang amasung gwangfun gangmai koba mioi singna mahapul lana lamjing duna Jalengrong homeland ama ZUF ki banner makhada athuba matamda laklagani haiki adubu mahakna khopomda leiba makhoi gi rehabilitation camp ta thunglaba matungda mangonda CR Jeliang amasung gwangfun gangmaina haikhiba pumba onataina bada thengna khi maramdi makhoina government ka tripartite agreement atu Manipur territory khakta da confine tawbagi oiramki aduga ZUF Assam Manipur amasung Nagaland gi Jalengrong furup ki rights sing fangnaba khongjang asi miraiba thengnaki hairi masigi mathakta Candy changna haikiba da Jenchui kamai amasung mahaki gang sing asi maitei centric agenda Manipur gi damak sisinaduna thambani masigi khudam dagi Jenchui kamai amasung mahaki gang sing asi Manipur government khudlai sing amasung gari sing piduna ngak senli aduga makhoibu pro government policies singda sisinai maramasina National Highway 37 asida Jenchui kamai gi gang sing manung makha tawhanduna ngakpigani maning makha tawhanduna thamli haiki Cherola asina Jenchui kamai da support tawriba Jalengrong praja sing warning tawraduna hairiba gang khutpu asina ZUF na hotna jariba Jalengrong region police force singi damak hotna riba asida hairiba gang sing asina soidana ayat papirakani maramaduna hairiba gang sing asidagi lapthoktuna lebiu hairi Second Moirang Pana Mukna Kangjay Changdam Naba Ngasi Moirang Chingai Lampakta KK Moirang Kanglairon Kanba Lupna Sinduna Pangthokri Sigum Laba Mukna Changdam Naba Asida Mayang Imphal SG MLA K Robindro Singh na chief guest oina saruk yaki President oina MLA Moirang SC Thongam Santi Singh guest of honor gi famfam langda Sapamcha Jadumani President Federation of Haumi Dr. Hera Kabui President Kabui Union Manipur Asina Chingba guest of honor kaya masu saruk yaduna haudokhi District Magistrate DM Imphal West, Imphal East, Thobal Amasung, Bishnupur ngasi thokiba official notification amagi matung ina valid oiba permission paidaba amadi Cherauban numit natana atai matamda district sing asina konliba jurisdiction da thabal chongba yaroi hairi Cherak asida hairiba district magistrate sing asina thokiba thabal chongba thingbagi notification asi indaduna thabal chongna ba sem sakiba sing police laktuna sem sariba sing adu ngasi sidok hankre hairi DC District Magistrate Singh Asina Thopa official notification Singh Aduna Hai District Magistrate Singh Gida Masing Thingam Draba Thabal Chongi Haina Locality Singh Dagi Tharapa application Thengnare Adubu Thabal Chong Basi Yausang Manung Natraga Cherauban Numit Singh da DM Tagi permission Loraba Matung Chonghanbari Housing District Singi Law and Order gi Fibam Amadi Paktak Nana Thabal Chong Basi Afaba Oiroi Maramasina Cherauban Numit Natana Atay Numit Singh da Thabal Chong gi permission P Kraba permit Singh cancel Taure Cherauban Numit Natana Thabal Chong gi permission Singh reject Taure Amasung Thabal Sin Liba Laikai Singh na competent authorities na permission Singh Hangat Lakpada valid Oiba competent authority na Piba permit Utkadabani Haidi Numit Nipani gi Kongchata Hanba Oina Manipur gi Puwari ga Sagon Nariba Mafam Singi Maramda Tizinba Lakliba Patriotic Writers Forum POF Tripura gi advisor Su Oiriba Naha Oiriba Social and Cultural Activist Ningombam Pranoina Ngasi Lisingamaga Chanipan Marifudra Mathoigi Anglo Manipur War Thokiba Mafam Kongjom gi Kheba Chingda Khiliba Athoba Prauna Brazabasi gi Mitamamadi Kongjom Turel da Haikat Laikat Tamduna Athobagi Mafam da Ikai Khumnaba Utkre
Lising amaga chanipan marifudara mathoida thokiba Anglo Manipuri war bu nauhongna ningsing laduna ningombam pranoina fongdokhibada khongjom lal gilan famda Manipur gi athoba singna chawraba British singa maitai singa thang tana mairong yakhiba thauna faraba aikoi gi ipai pu singbu aikoina khak kawba ngamde Thaplaba Tripura da Khongjom Lal Sokna Khiba Kheba Chingasi Chatpangamgani Haibasi Mang Oina Thoki Adubungasi de Khongjom Turel da Haikat Legat Tamba Fangjare Aikoi gi Mitai Sing gi Thang Tagir Magun Asi Tripura da Khunda Laita Duna Lairiba Mitai Ichil Inau Singna Khanghanna Bagi Damak Thang Ta Tambibagi Workshop Amatang Manipur gi Thang Tage Oza Singamadi Organization Singna Tauja Haningi Patriotic Writers Forum Manipur gi Kuthangda Manipur gi Oja Singna Mateng Pangbiu Haiki Patriotic Writers Forum Manipur gi Secretary Rakesh Nauremna Luchingduna Chatkibang Sigi Khongchat Aduda Pav Tripura gi President Gurumayum Biplab Sarma Amadi Chongtham Jivanlata Naurem Romila Amadi Dr. Inau Banong Maitem na Chingba Forum gi Maru Oiba member Kiasu Saruyaki Loinana ngarang April Anida Moirangi Iputhau Thangsing Loktak Pat Sangai Ethnic Park Loktak Folklore Museum Amadi Aini gi Museum na Chingba Maru Oiba Mafam Sing Yengsinki All ex-servicemen JCOS OR Association Manipur gi meeting makada Thawal District Manung da Lairiba ex-servicemen sing nasu mafam kya da pangthok nari bagum ngasi central government na nauna thoklak khiba orpo to one rank one pension to circular bu yaning da bamifam ama Thawal achoba da leiba multi-purpose hall da pangthokre AFESWA Executive Member Secretary Retired Subedar M. Khogendra, Honorary Captain P. Khalin Singh, Subedar Honorary Captain S. Babu Amadi, Zilla Sainik Board ki Secretary S. Yaima Yauna, District Asida Lairiba Indian Army Dagi Retired Lauraba Personal Singh Amadi, Ex-Serviceman Widow Kayasu Saru Yaduna Pangthokiba Pendaba Mifam Aduna. We demand settlement of anomalies in OROP 2, make equal MSP for all ranks, inclusion of OROP for PMR, disposition of disparity in disability pension, Haibana Chingba placards kaya sisnaki. Pen the Bafongdok Mamifam Maduda, Marie Lainana Subedar, Honorary Captain S. Babuna Fongdok Rakpada, Handak India Langakna Tolak Liba or OP 2 Asi, Semdok Piduna Manaba Miching Yingbu, or OP 2 Asi the military service pay MSP, Asi Manana PBU, equal disability pension PBU, Fitment allowance samadi high allowance manana PBU ranks pungna makta manana ex gratia PBU amadi real hero sing the gallantry award PBU enhanced red family pension asi chahi fugataret fauba PBU 7th pay the injustice oiriba sisu chumthok piduna or up to give benefit sing asi mapung fana PBU haina center government demand taujabani Hiram Singh asi yauba memorandum ama Manipur laingak yauna India ki Prime Minister President amadi Defence Minister dasu pisin lagani haina su fongdorakli Inga Nongju Haina Mingthonba no Magyoba free health campaign dama Indian Red Cross Society Bishnupur District branch samadi the Blessed Diagnostic Porompa Timphal Punna Khutsamnana Sinduna the Blessed Collection Center Bishnupur Dangasi Pangthokre No Magyoba free health camp the Indian Red Cross Society Bishnupur District branch ki Vice Chairman Mainam Ivemhal, Secretary Dr. Huidrom Roman, Treasurer Thokchom Netaji, Executive Member Wahengbam Tolangong, Publicity and Public Relations Subcommittee Member Dhanachandra Huidrom, Life Member Asem Sana Chauba, Ngapigani Sanatomba, Khwairakpam Khogendro, Blessed Diagnostic ke Marketing Officer Abdulna Saruk Yaduna Layeng Bagi Thabak Chathaki. Health camp other than medicine, endocrinologist, ortho, gynecologist, neuromedicine, gastroenterologist, expert Dr. Singh Laktuna Miyoi Chamaromda, Lemna Laying Bagi Thabak Adu Pangthoki. Mathau Taba test Singh Su Lemna Taubaga Loinana, Mathau Taba Hidak Singh Su Lemna Piki. Khwairakpam Khogenna Pangthokibada, Bishnupur District Mioi Singh Dasu diabetes, gout, arthritis, chronic anaba Singh Mangjona Kangdok Laga, Layeng Hauraga Hakchang Fana Nungayai Fana Lainaba, Jackson Thorang, Lokat Si Haiba Wakalon Kanghanduna, Thoramasi Pangthokpani Haiki. Ngasi District Program Office Jiribam District ICDS Cell na Sinduna Jiribam District ke Chingdong Laikai da Laiba DC Office ki Counting Hall da March ki tang kundagi April ahum fauba pangthoktuna lakliba Portion Pakwada gi loisin bagi thoram hauna bi matung inna pangthoktuna loisin kre
ngasi loisinbagi thoram asida SDO Ziribam Sagolsen Indrajit Singh MCS CDPO amadi DPO Ziribam District ICDS Cell Ningthauzam Parango Chief Medical Officer Ziribam Dr. E Okendro Singh District Supply Officer Kafin PD Thangzam Surchandra amadi Block Manager Ziribam MSRLM Wahengbam Premchand Singh namathang sitna Chief Guest President amadi Guest of Honor oina saruk yaki Tharamgi Chief Guest Oikiba Sagolsem Indrajit Nahai Portion Pakwada gi Tharamasi Pangthok Libagi Maramdi Angang Singbu Masa Fana Thamnaba amadi Tauba Yaba Sing Taunaba Haiduna Pangthok Pani Haina Wafam Kayama Su Thamki Loisinbagi Tharamadu Self Help Group Asa Workers Sing amadi Tongan Tongan ba Angalwadi Helpers Sing Su Saruk Yaki Film Forum Manipur General Secretary K. Ronald Chandrana Thadorokiba Cherolamagi Matung Inna Lakadoriba April Gitang Mapan Listinganiga Kunga Humdoi Mami Numit Birth of Manipur Cinema Pangthokadaba Amadi Kunga Taret April Meda Taramatoi Manifa May Taramat Ngapigani Taramatoi Manifa Award Ceremony Labor Maramna Film Forum Manipur na Hariba Numit Singasida Film Number Shooting Lepinaba Haina Warep Lozari Amadi April Gitang Kunga Taretagi 1st May Lisinganiga Kunga Humdoi Faubasu Taruk Suba Amfifa Cup Lisinganiga Kunga Humdoi Labana Maram Oiraga Shooting Lepinaba Haizari Adum Oinamak Mapanlamgi Artist Sing Yauba Amadi 9th Nongin Kumhai Lisinganiga Kunga Humdoi Manipur Music Video Festival Gi Yenglaga Music Video Album Shooting Taubadadi Athingba Asi Komthokani Hairi Aroibada Maroiba Pawmo Napizari Sakang daba khudlai paiba singna Ukrul Junction da leiba dukan amada bom lang sinduna pokai hankre mioi manga sokle Governor Susri Anusha Uikena leibak ama chawkhat naba hotnabada education na chawba thodang lawi haikre Drug Sizinabana Society de Piriba Chaithing a Sikok Naba Langaki Akan Bathausil Singh Mahitam from Singioiba Chanapatab Amalangak Nasilagani Haina Education Minister T.A.S. Basantana Fondo Cray. Christian Singh the Makhatana Awaba Pirabadi to Mina Laitokloi Haina All Manipur Christian Organization Amkogi President Reverend L. Simon Raumain High Cray. Amadi Maitei Christian Giluchingba Takelambam Ramananda Ngarang Numidang Mahaknam Mitei Lining Laisonda Karemna Haikiba Du Lale Hijakre Sangang Baptist Church Nasu Singdorakli Ngasigi oinadi Mami TV na sandok ba Paulo Izare medyang tabir ba pumnamakpu amukah na krumzari. Taibang Mapuda Kurum Jabagaloinana Pauzenjari Malem Taibang Palasida Ekoi Kwaigi Irakta Tilamba Nauria Pakhang Lakpa Kendragi MLA Oibatanatana Manipur Langakta Minister Oiramba Laikhidraba Pilot Akoijam Langam Amadi Akoijam Ongbi Santibla Laimagi Machanupa Akoijam Nonganba Elias Aging Tamthiba Mihat Amada Mahakinung Sijaraba Imung Manung Amadi Sagai Natai Amadi Ekoi Kwai Punamakpu Thadok Lamlaga Haukiba Saichad February Gitang Taraga Mathoi Kumza Lisinganiga Kunguhumdoi Fairengi Kuni Panba Thangjanumita Taibang Chengje Loiraduna Mapugi Lekolda Leirang Leinam Oina Tinkre Lakliba Tangmanga Thamari Kumja Lising Aniga Kunguhumdoi Sajibugi Taramari ni Panba Yumsakaisa Numita Lana Thoram Thokle Numida Sida Laikhidrabagi Thawaina Mapugi Lekolda Ingna Chikna Leirunaba Ngamjaba Hirang Lerang Kharadang Kachabaga Loinana Mapugi Minkai Sak Sonjagadauri Thauramasida Kwai Pumnumakna Lengbirakuna Saruk Yabiranaba Nolukchari Bi Akoijam Santibla Laima Apokpi Mama